Kurumjari. Norris Windona Sandokchariba News Analysis meeting Tabiri Papumnamapu Ahama Maktada Adongi host Ohong Shamam Liril Nataram Nokchari. Ngasi Imphal the Fonkiba Maruba Pouche sing the Kari Karamba Maruba headline sing Yauriba Habadu Kana Nabagi the Makta, Equigi Studio selling Sinduna Libiriba, Quigi expert panelists as Imiam Dum Saktage, Mingwina Panjarabda or JALAL President AMMOCOC. Ojabu Ahama Makada, Equigi Norris Windoki Studio Makadi Kitaram Nokchariza. Tagacharoja, Ozangasigi analysis as Maka, Chatarpoina, Quiging a Sigi Ahan headlines and Tamjage. Governor Delhi the Chatkre, October Tarukta Halakani, Langak Sembaginate, Chaukat Taurangini. Ojamasita, Ojada Lakchaning Basekogi, Miamadi, Langak Quigi, popular government, Malay Pame, Ojamiam, Quiprazana di Pame, the Center Langaxina, popular government, Tambase Pam, the Bra, Havasi, Wahangi, Oja, Tambio. Center na koi manipur da lengak thamba pamde have city koi manipur da leramba koi popular government to koi magi majority command tauna magi internet crisis sama party manungi oiba internet crisis sama loisan mangamde hana maralama siraga madai da yung pham oira kanda koi lengak si lothuaga piar thamjan khiba hek mikup sidagi masi nakal amada blame tauba nakal amada khuthinba duga taubana nakal gi saita ado policy program kharagi makhada manipur pr purakpani ha se koi khangrabani ana center na manipur pr thamaga kari kari thabuk tawningi bano haibasi koi hadakta seng na recently koi uba phangkhre madudi koi gi cookie militant sing koi gi suspension of operation dagi matam khara koi lapses lei khraba suspension of operation ye magi validity matam do loi khraba adugi matung da amuka nauna hariba aduta yauba suspension of operation to the yauba dugumba kalup sing do manipur gi violence ite yamna phajana khoi involved to haibagi chapchaba khudam changtang mya ama u khraba aduga adugumba kalup sing aduga amuk hanna legitimize tawraga manipur the suspension of operation purakhiba se masisina khoi mek sengna tae suspension of operation se manipur da khoi gi popular government to leiba taraga de basi purakpa yaroi aduna central government ki adumba makha da thamba pr government se leiraga di adugi makha da suspension of operation kuki gi adumba su militant group sing siga suspension of operation se purakpa yagani haiba dugi कानून तौबनी सित नतबा अतै अतै थबक क्या आमसु सेंट्रल गवर्नमेंट ना अखोइना लोइना उबा ngambasु ngamdabasu leigani aduna adumba purpose me ama malayam khini madu sap tawtri phawbadi manipur popular government ama lakani habagi asa se babi shame na thamjake Ozamathang aside koi gi sana lebak te headline samtang loko chage kotuna pung taragani thoi national highway ani thingduna separation day pangthokadori Kukizo singi maru iba numit ama oina lauduna Committee on Tribal Unity Sadar Hill na hayeng October 6 pung tarani thoi National Highway ani thingzenduna separation day gi thoram pangthokadori Ozamasido lakchaning baje kotuna ngasi asi separation day haina palan tawri National Highway 2 thingjalaga masi ekoina chummi haiduna lengakna dumak yengduna leiraga dra haibasini uja karamani yengbe Separatist sing na moigi agenda amagi makhada khoi yamna systematic oiba mongna moigi prajada polarized taunanaba as well as lengak ta makhoi gi oiba separation gi adumba kenosi wakhalon se masi hanjal hanjana khoi retret taunanaba hanjal hanjana madugi kenoma akhoi legitimacy ma moigi oiba tongan ba status quo ma sagatnaba haitare ko de facto status quo ma sagatnaba adugi pandamda haiba khoi separation di gi observation se masi call toba masi observe to oigani haina tumaina khoi expect to e aduga tawtabo akhoi masida central government ki akhoi gi keno se akhoi role se masi separatist singi agenda da akhoi gi khidang favor to ba man ba separatist singi agenda se masi khidang free hand people man ba aduga akhoi manipur kannana bani haina leiriba akhoi gi manipur kahan be aroi haiba gi wakhalon da aspiration da leiriba madugi mindset da leiriba maduda compromise to be aroi haiba gi adugi wakhal leiriba adugi miam se masi disperse toraga masi ningba kahelaga ari alternative option leitre haiba adu situation ma tarak ananaba adugi situation do madu inclusive environment to madu lakhan naba central government na free hand thabra haiba gi khoi chingnaba lei aduna maram warakana ngarang nahan akhoi kano to suspension of operation quick pinaba matam da so akhoi free movement
restore taurani haibiramba adugi free movement restore tawbi wafam chamu hawjik so mu mami shamba manipur da sangna thona ba yadaba phauna yadaba gi situation amuk makata na prolong tawba siragi amuka separation day observation gi wafam amuka lakshan ba to tarkati akhoi sirishla laiba development chi kari no shini reconciliation gi development kari lairi ge ba wari sana khre kuki CSO sing akhoi maitai civil society organization sing anira ka homlag round anira ka homlag delhi da wari sana khre adagi suspension of operation do madu india government ka tongan ba level da bargain tor matung da makhoi da tongan ba condition me ama makhak impose tor matung da suspension of operation laiba ni hai aduga haujik na Prime Minister so muk la ame Prime Minister lakpa matam da so manipur ge miyam da khoi gi integrity kahel loi manipur ge leriba khoi gi keno se so loi hana da gi lejarak pa status ko so loi ha gi thaja ban chingba hanai jo central government na manipur da lakpa kan da di imphal da lakpa kan da di hek madu gi wakhalon thambira ga lakpani adu hojik so adu gi wafam du le loi ha na chingba gi wan thok pi ba adum ba statement na chingba phungdo mi ha wafam tawjara ga so hojik chathara iba suspension of operation lera matungda chathara iba thabak thong singa sina tai manipur da karigomba makhal gi ahongwa significant oiba development ama fawa leite hanadagi lerakpa adugi bong do handagi chathara iba thabak singno madugi anova kanglo namada kuki singa akhoi gi thabak thong paikhanana ba moi poram pomit amagi makhada thabak chatharakpa adu oina oi thoidokna masi reconciliation gi kano da lambi rom da mang da sanction ba tumba thong of ude masi central government ki muk shape pa policy am gi matung ina oirak pani haina tumaina lojai adugi wafam da thamsake oja mathang asna khoi gi operation chalu ba manipur police ki gari ahum kuki singna chandel da amanga ta thon kre masado lakchani video za state asida khoi gi santi purakna ba lengak na kanna hotnari khongthang asida kuki singna cooperation pidrabra natraga khulai paiba sing yokhatuna thamlabra haibagi wahanga sine oja sida ja kai mot lebi khulai paiba sing sidi khoi gi haujikti kanona bharat lengak ki adoba ministry of home home gi makhada ko ministry of home affairs ki makhada loina maximum haiba tare ko makhoi si accountability yema makhoi purakra bane ba ado ma kanglup sing atu leina matau karamna masida violence tholei bano sini ado itargadi violence tore iba kangbu se masina violence tawbada akhoi thingada ba violence to restrict tawgada ba adu ba kanglup to na free hand piba guba adu ba that kind of circumstance somebody leire have sin nakhai senge to sirishida di akhoi miyamna pick up thokada ba akhoi miyamna bhap tagada ba adu gi tangkak tu makhai ta mangai re na thoi na thamsake nanungai je oza mathangi khoi sina local body mikhal pangtok handana thamlaga chinda lauraga khungang amsung ching chakhatpa purak loi haina okram ibobina phongdokre masda lakchani mudi oza khoi gi BJPSC chinda khak yam bu thaza hanba aduga thabak oina paikhapada yamna thinthabani haina congress ki luchingba sina oza okram ibobina phongdokli oza masikarama khoina phongdokani oza taseng madi hojiki matam sida khoi gi ngangnari ba haina issue outstanding issue di meyam am lai haiba tare manipur da adugo abai political party singi maraktadi moi political mileage launa bagi khoda bagi adum khoi khunna ba wahi bata meyam ma khoi exchange sona ba khona ba city anauba nate adum lai adu tabu madugi manungda akhoi local self government manipur da lai handre haiba wafama lakpa city political game natraga mileage gi wafam du tonga da thamaga ba ko si wafam chidi yamna chumba wafam amani manipur da local self government fail oire local self government fail oi base kari gino mase kanana fail oen no local self government to magi masagi nomen course amagi makhada hana mamang da elected oikhiba tugumba local body sing yedumba representative sing do makoi tenure lawyer phawba makoi sing adu patam chana amuka haiba body do update tawnana ba validation tawnana ba gidamakta amkhana pangthokpa election kari gi thindharaga thamibano election se kari na maram waraga thindhalibano
manipur leriba law and order situation siga mari leina bani haibo wafam lei taragadi karigi mp election di manipur karigi pangthokhribano ana siguba situation myam se leibanina leingak na mase makoida power deliver tobuse mase leingak ta yauriba maruaina akhoi mla sing haiba tare legislature sing se masina power se decentralized toba pamak tabak politics ta power decentralized toba pamak tabi tangkakama adaida manungda madugi CLama yam chauna satpagi mami tai local self government city makoida makoi pifam thokpa akhoi phan deliver tawraga maduna makhoisu local gi body sing asi chalaiba aduga local da lairiba lambi thonggi oro natraga sanitary gi oro nalayeng gi oro natraga na mahil tampham sangam mari leina bo oro natraga tongan ba kaino mayam se makoina si yeng sanjabane ba si body sing se paralyzed tawraga thamba haise masidi akhoi gi democracy gi wan thok lehendaba democracy se khongpang na net ba aduma thong amanena loba yai political party singye markta ngangna ba hunna ba khona bagi wafam do tongana thamakan dani ko sigi wafam simakti akhoisu si chumde na dumaina lowe Azam mathang kisna koi gi PM Modi gi miyang makhada Manipur da chokha thorangi project ya paikhat pa ngamle governor namasi ngarangi koi gi planning department government of Manipur na sinduna September 3 October ani fawba numit 15 chupna pangchatharkiba Nation First 75 campaign loishinbagi thoramda Manipur governor JALAL balana phungdokhimni azam masalak chani mede koi gi prime minister gi thaushilna Manipur da kadai fawba chokhatpa porpa ngampage haiba sinima jasta karmani yengba yai hoi masi matam gi haiba tare khoi gi matam tu gi paliba lengak to madugi makhada policy magi tongan ba state sing to the policy program ya mam paikhat pa hai city mausani ado bharat ki tongan ba pham kaya mukta bharat lenga ki maikai degi tongan ba project me ama scheme me ama adegi chokhat thorang mari leina ba koi ki keno policy program me ama khak sum paikhat pa hai se tangai fatana lenga kam pan bagi tofam thokpa dunia na tumaina abase it's a normal process tumaina ai yengjai adugi part aboina manipur su tangai phatana tofam thokpa thabak sing adu tawba tabani adu tawriba sing ase loina khoi lengak pai riba adugumba lusing ba sing tuna madu politicize tawragati magi kanoni haidana achievement ni haidana magi kanoni haidana loina politicize tawragati ase karamaina akhoi lengak si di people's ki government ni haijariba people's ki government ni people sing tax pira kanda to degi karak pa akhoi income sing ado adituna people's ki development gi damakte utilize to boneba madu akhoi lengak pai riba kangbu sing na magi pocket te puthora ga to bodhauna the politicize to ga ngang pataragati madu achumba keno amadi natte credit claim to riba to madu akhoi yaning de habatare credit claim di to phom thokte lengak sina sum bathabak sing akhoi paikhat di haibati yaeba to prime minister Modi na credit claim to di chumde na lowe Along sa mathang kisina koi Manipur dagi private university ohum defaulter list laukthokpada yaurakle University Grants Commission na laiba asigi states in the laiba private university yangkai ga mari gi defaulter list laukthokpada Manipur gi oina private university ohum yaure private university of Madudi mingona palabda private university koi gi inform koi commission gi website ta upload tawraktabadagi UGC na defaulter list oina laukthoraki neoja Maduda University of Maduda Saruk Yaribasis koi gi Asian International University B Tikendraji University amasung Manipur International University ni oja masing matang sa oja karam nai ne khani yengba yai akha hojik si education si private enterprises tawna sum tawnarak pataragati magi criteria magi rule magi leiriba kaino singju fulfill fasada tawdabida private enterprises tawnarak gi process kaino amakak tangka amakak leiye masi UGC na paikhaleiba thabuk se masi aigi motati masi chumme na lawe tangai fatana tofam thokpani ana
kaisu akhoi university amoi bagi mai leifam thokpa criteria sing do fasana chumna fulfill tawraba adugi myam do leiba kanglup sing atu ti UGC na kaisu akhoi the defaulter oina mokoi kano tawroi lauthoi ana mai leifam thokpa criteria sing do fasana leibra leitabra haiba se state government sing na su recommend tawu matam da fasana kupna yangsan biraba matungda tawanningi Manipur state government na criteria sing do su na leire haina torakanda Manipur gi legislative assembly da madugi karondo bill do puthoga adugi matungda recommend toraga thari newa adu UGC na defaulter law thorakpa haise siam thina ikai ningai ni haita akoi ki sincerity amasung akoi ki accountability da koi legislature sing ki credibility de am choba akoi setback amane na tumaina thamchake Ojamathing arubasda separate administration fangdana IDP singna resettlement toba yaroi kugi cookies of Furup Taliba separate administration ki political demand ase fangdringai lenga ke maike digi chatliba chahi ase ki December tha phawbagi manungda relief camp sing da saidangduna leiriba cookies of Furup ki manung channa IDP sing bu resettlement tawna ba hotna rakliba ase yaba ngamloi haina fongdurali ojamase khuni karamana yengba yai akhoi Manipur se Manipur da leiriba akhoi ki people sing sina akhoi yam phajana Manipur karino haiba se phajana realize tawtragati Manipur se loiba khamba naira roidaba problem ma khak akhoi na sum prolong tawraga tawgadoreba mutba naira roidaba mai ma khak akhoi na sum sukhallaga mai du sum chakhallaga Manipur da thamna bagi thoga ma akhoi gi marta sum leidoreba mase Manipur da khundariba akoi kanglu phurup khuding mak na masi khangmin na da ba ya da ba tangai fa da ba leiba Manipur haiba si 1833 gi April gi date 18 da Jeri agreement haidana matam dugi akoi keno siga akoi Maharaja Gambhir Singha Singlen Nongren Khomba hairaga su khangnaba siga akoi British ki commissioner BC grant haiba siga ani sina quick pinaraga international level da hade British saisi magi territory si Prithvi da numita de hainari bani admaina Prithvi da numita da British empire ga Manipur gi ningthau na represent toraga Manipur ga sign tawna khraba aduga Manipur gi border se Manipur gi ngamkhai se karai degina karai phogna haiba se international level da international community na accept to khraba adugi ngamkhai chapchana leijaba adumba historical magi right fazana leijaba magi ngamkhai fazana simna fazana leijaba leipak amane haba sigi leipak se masi 1947 ki August 11 da Bharat na ningkha tamdringai tamamdai tamdore khangaba matam atwaita Indian Union ko bama CMC maduda akoi power sharing khar tawminaraga bunna lemina si haiba maruwaina akoi ki defense external affairs and communication hairiba hiram ohum sida akoi sharing tawmina sena yanaraga instrument of accession haidana ama sign tawnari meba sigi instrument of accession sign tawna matamda Manipur gi Jeri agreement na piba magi territory do my boundary do madugi saruk sing adugi recognition daneba yanari pose Manipur siga Bharat ka share dominara si Indian Union ga share dominara si haiba power share dominara si haise karai dei de karai phogi simna da share dominara si ge haibam khak understanding lainara ga tawri neba si matungna 1949 gi October gi that 15 da incorporate to matam si da su simna sing si karai dei ne karai phogna si yauraga incorporate to neba masida Manipuri singna thamoi da yamna ningba kaiba nungai taba leiri bani Cabo Verde akoi kanoda Burma da pithokiba Myanmar da pithokiba sigi matam sida amuka Manipuri ngamkhai si thugai bagi anauba lalong ama lakpa taragadi Manipuri singsina kaidong nungda accept to yaroi daba adumba historical right ama khakneba sigi pot sida sida akoi ningri takhandaraga thawak to ba haibase masi kaidong nungda akoi gi lariba people sing sigi welfare adugi future gi adumba peace and harmony gi interest na teba matang sida koina hainingi Manipur da lariba se kuki amasung maitai khakta sunate namdam sida lariba se akoi kanglu phuru punna kunthra ga mangana punna leminari bani
नखोइना खोइगी अपाम खरगे दमक्ता मणिपुर से कयाम कुइना मई चाखलगा थमखिगे हारिबलो you have a responsibility नखोइदा करम responsibility लै शांति की लंबीदा अखोई लरिबा people सिंग से इंग तप्पा अमसुंग understanding अमसुंग अखोई की ओइबा national interest अमखकी लंबीदा अखोई पुनमकी वाखै रोल अम पुरागा हौखेबना हौखरे तुंगदा लाकदबसे अखोई पुन्ना शांति ओइन हिंगमिनबा याबा that kind of अखोई केनोमा environment अमा अमुक हन restore तौननबा अदुगी लंबीदा लाकपा हैबसे नखोई की सो responsibility नेबा मधु थादुओगा मणिपुर की लोइबन नाइदना अदम चागा लेगदब मयमा नखोइना सुम पाइरगा सुम चटपसे करिगिनो सिनी मसिति याम लाले अना सेपरेशन डे की ऑब्जर्वेशन गा लाकपसिति अखोइ मसिति कंडेम तवे अखोइ मसि लालेन लवे यम नुंगाइजे ओजाना अचिनबा कया काइथोकपिदुना अखोगी नॉर्थ की विंडो की एनालिसिस असिबो सरु याबिबगी दमक्ता हानिंगा लेतना थागचरी लोइना लोइना नॉर्थ विंडोना संदोकचरीबा न्यूज एनालिसिस मतंग असिदा लोइसिनजरे मियेंग ताबिखिबा पुनमपु अमकुसोना खुरमजरी क्लास 12 अमसुंग ग्रेजुएट लोइरबा महिरोसिंगी दमक्ता जर्मनीदा हॉस्पिटल प्रोग्राम तंबा याबगे खुदुंग चाबा पिजरी हाइरिबा प्रोग्राम सिंग अजुदी अहानबदा अकाउंटेंसी हाइरिबा स्ट्रीम असिदा तमनबगी दमक्ता कॉमर्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी अनीसुबदा होटल मैनेजमेंट हाइरिबा स्ट्रीम असिदा तमनबगी दमक्ता एनी स्ट्रीम दा 50% फंगबा ओइगेदबनी अहुमसुबदा इलेक्ट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगी दमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी मरीसुबदा मेकाट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगी दमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी मंगासुबदा कंस्ट्रक्शन इंजीनियरिंग हाइरिबा स्ट्रीम असिदा तमनबगी दमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी तरुकसुबदा ऑटोमेटिक मेकाट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगी दमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी तरेचुबदा इलेक्ट्रिकल इंजीनियरिंग हाइरिबा स्ट्रीम असिदा तमनबगी दमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी निपानसुबदा मेडिकल टेक्नीशियन रेडियोलॉजी असिस्टेंट MTRA तमनबगी दमक्ता एनी स्ट्रीम दा 50% फंगबा ओइगेदबनी मापनसुबदा मेडिकल असिस्टेंट अमसुंग तरासुबदा नर्सिंग हाइरिबसिंग असि तमनबगिदमक्ता 12 नत्रगा ग्रेजुएट लोइरबसिंगना अप्लाई तौबा यागनी लोइनना हाइरिबा प्रोग्रामसिंग असि तंबा महिरोइसिंगना थागी ओइवा स्टाइपेंड लिस्टिंग 105 1 लाख फौबा चही अहुम फंगनी लोइनना 100% जॉब गारंटी इन जर्मनी दा ओइगनी लोइनना 100% एजुकेशन लोन सु सपोर्ट तौजगनी अकुपा मरोगिदमक 7005 063196 ता कांटेक्ट तौबिरउ हक्चांग फन थमगे हाइरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लैजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुनहेनबदा अना लायेंगबगी खुदोंचाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोइगी स्पेशलिस्ट सिंगना मरिक चुमना थवाई हक्चांग याउना लायेंगजरी अदुना स्टेट वांगमदा अमुक करिगी चटलुगनी अखोइगी मणिपुरदसु हौजिक्ति अवांग बथाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोइगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताक युमफम ओइबा सर्विस लोबियु बबिना हॉस्पिटल वे होप मीट्स कंपैशन अकुपा मरोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोइगी फोन नंबर 6909 390666 ता कॉल तौबिरउ नर्स सिंगिदमक अचौबा अपॉर्चुनिटी अमा पुदुना लाक्चरी मदुदी हौजिक मलेशियाना इंडियन नर्स सिंगी ओइबा खुदोंग चाबा पीनबगिदमक मिडियंग चंगलकली वेस नर्सिंग लोइरबा चही अहुमदगी तादना एक्सपीरियंस लेरबा मियोइसिंगना खुदोंग चाबा असि लौबिहो खुदोंग चाबा अदुदी थागी ओइवा सैलरी 1 लाख ओवरटाइम इंसेंटिव फ्री एकोमोडेशन टिकेटिंग अमसुंग लोंग टर्म वीजा असिना चिंगबा खुदोंग चाबा सिंग असि फंगबिगनी अकुपा मरोगिदमक मखादा पिजरिबा
7005273217 natraga 7005063196 ta contact tawirau natraga aikhogi office Northeast Window TV building hata New Chakun Road ta lengsinbirau. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Welcome to Uttaranchal University.